ꯑꯉꯥꯡꯁꯥꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯗ꯭ꯌꯨꯇꯤ ꯍꯥꯏꯕ ꯇꯥꯔꯦ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯥꯏꯔꯤꯛ ꯄꯥꯕ ꯁ꯭ꯀꯨꯜ ꯆꯠꯄ ꯑꯃꯗꯤ ꯕꯦꯛ ꯄꯨꯗꯨꯅ ꯆꯠꯂꯤꯕ ꯃꯌꯥꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯄꯨꯟꯁꯤꯗ ꯊꯦꯡꯅꯕ ꯇꯥꯕꯅꯤ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯄꯥꯗ꯭ꯔꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯀꯥꯗꯃꯤꯛ ꯄꯔꯐꯣꯔꯃꯦꯟꯁ ꯐꯖꯔꯣꯏ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯑꯁꯤ ꯗꯔꯀꯥꯔ ꯌꯥꯝꯅ ꯂꯩ ꯇꯧꯕꯇꯕꯨ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯉꯛꯁꯝ ꯈ꯭ꯋꯥꯡ ꯁ꯭ꯄꯥꯏꯟ ꯑꯗꯒꯤ ꯍꯤꯞ ꯁꯤ ꯃꯌꯥꯝꯁꯤ ꯃꯇꯧ ꯀꯔꯝꯅ ꯊꯝꯒꯅꯤ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯇꯝꯗ ꯂꯥꯟꯅ ꯄꯥꯔꯕꯗꯤ ꯍꯛꯆꯥꯡ ꯁꯣꯛꯂꯛꯀꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯁꯤ ꯃꯨꯟꯅ ꯈꯪꯍꯧꯒꯗꯕꯅꯤ ꯄꯤꯛꯆꯔ ꯑꯁꯤꯗ ꯌꯦꯡꯉꯨ ꯄꯤꯛꯆꯔ ꯑꯁꯤꯗ ꯎꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔ ꯑꯃꯅ ꯃꯥꯅ ꯄꯨꯔꯤꯕ ꯕꯦꯛ ꯑꯁꯤꯅ ꯃꯥꯁꯦ ꯅꯝꯊꯔꯒ ꯅꯟꯁꯜꯂꯒ ꯊꯝꯕꯒꯤ ꯃꯑꯣꯡꯅꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯁꯥꯇ꯭ꯔꯁꯤꯡꯅ ꯕꯦꯛ ꯄꯨꯕꯒꯤ ꯃꯑꯣꯡꯗ ꯌꯥꯝ ꯂꯥꯟꯅ ꯄꯨꯕ ꯑꯗꯨꯅꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯁꯦꯝꯗꯣꯛꯀꯅꯤ ꯍꯥꯏꯕꯗꯨ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯁꯤ ꯌꯦꯡꯉꯨ ꯃꯁꯤꯗ ꯄꯨꯔꯤꯕ ꯁ꯭ꯀꯨꯜ ꯕꯦꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯃꯅ ꯆꯞ ꯇꯤꯡꯅ ꯄꯨꯏ ꯁ꯭ꯀꯨꯜ ꯕꯦꯛ ꯑꯁꯤꯁꯨ ꯅꯪꯒꯟꯗ ꯇꯞ ꯅꯞꯁꯜꯂꯒ ꯄꯨꯏ ꯑꯃꯁꯤꯅ ꯁ꯭ꯀꯨꯜ ꯕꯦꯛꯀꯤ ꯃꯔꯤ ꯑꯁꯤ ꯏꯀꯣꯝ ꯀꯣꯝꯃꯤ ꯑꯃꯗꯤ ꯕꯦꯛ ꯑꯁꯤ ꯈ꯭ꯋꯥꯡꯒꯤ ꯃꯈꯥꯗ ꯍꯥꯏꯔꯒ ꯌꯥꯟꯗꯔꯒ ꯂꯩ ꯑꯗꯒꯤ ꯃꯥꯒꯤ ꯃꯉꯛꯁꯝ ꯑꯁꯤ ꯌꯦꯡꯉꯨ ꯃꯉꯛꯁꯝ ꯑꯁꯤ ꯃꯃꯥꯡꯗ ꯅꯣꯟꯊꯩ ꯑꯗꯒꯤ ꯃꯈ꯭ꯋꯥꯡꯁꯨ ꯀꯣꯜꯂꯤ ꯃꯁꯤ ꯌꯥꯝꯅ ꯑꯔꯥꯟꯕ ꯄꯣꯁꯆꯔꯅꯤ ꯑꯩꯈꯣꯏꯅ ꯄꯨꯕ ꯃꯇꯝꯗ ꯁ꯭ꯀꯨꯜꯒꯤ ꯕꯦꯛ ꯑꯁꯤ ꯇꯞ ꯅꯞꯀꯗꯧꯕꯅꯤ ꯁꯌꯦꯡ ꯑꯅꯤꯃꯛꯇ ꯐꯥꯖꯤꯟꯒꯗꯧꯕꯅꯤ ꯑꯃꯁꯨꯡ ꯍꯛꯆꯥꯡ ꯑꯁꯤ ꯆꯨꯝꯅ ꯂꯩꯕ ꯇꯝꯒꯗꯕꯅꯤ ꯃꯁꯤꯗ ꯑꯃꯨꯛ ꯌꯦꯡꯉꯣ ꯃꯁꯤꯗ ꯎꯔꯤꯕꯁꯤꯗ ꯑꯩꯈꯣꯏꯅ ꯁ꯭ꯀꯨꯜ ꯕꯦꯛ ꯑꯔꯨꯝꯕ ꯑꯁꯤ ꯁꯌꯦꯡ ꯑꯃꯈꯛꯇ ꯍꯥꯞꯄꯕꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯡꯂꯦꯟ ꯁꯔꯨ ꯑꯁꯤ ꯄꯩꯔꯛꯀꯅꯤ ꯃꯁꯤ ꯄꯩꯕꯗ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯍꯤꯞꯀꯤ ꯐꯩꯒꯟꯒꯤ ꯈꯨꯒꯤ ꯂꯣꯏꯅ ꯑꯀꯥꯏꯕ ꯂꯥꯛꯀꯅꯤ ꯃꯁꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯍꯛꯆꯥꯡꯗ ꯑꯁꯣꯛꯄ ꯉꯛꯁꯝ ꯁꯌꯦꯡ ꯅꯪꯒꯟ ꯈ꯭ꯋꯥꯡ ꯐꯩ ꯁꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯁꯣꯛꯄ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄꯨꯕꯃꯇꯝꯗ ꯕꯦꯛ ꯑꯁꯤꯒꯤ ꯁ꯭ꯇ꯭ꯔꯦꯞ ꯃꯔꯤ ꯑꯁꯤ ꯁꯌꯦꯡ ꯑꯅꯤꯗ ꯐꯥꯖꯤꯜꯂꯒ ꯄꯨꯒꯗꯧꯕꯅꯤ ꯁꯌꯦꯡ ꯑꯃꯗ ꯄꯨꯕ ꯑꯁꯤ ꯌꯥꯝ ꯁꯥꯡꯅ ꯄꯨꯔꯕ ꯍꯦꯕꯤꯠꯁꯨ ꯑꯣꯏꯔꯕꯗꯤ ꯃꯁꯤꯗꯒꯤ ꯍꯛꯆꯥꯡꯗ ꯁꯣꯛꯅꯤꯡꯉꯥꯏ ꯀꯌꯥ ꯑꯣꯏꯔꯤ ꯌꯦꯡꯕꯤꯌꯨ ꯃꯊꯪꯒꯤ ꯕꯦꯛ ꯑꯁꯤꯗ ꯌꯦꯡꯉꯨ ꯑꯩꯈꯣꯏꯅ ꯕꯦꯛꯀꯤ ꯀꯝꯄꯥꯔꯠꯃꯦꯟ ꯍꯥꯏꯕꯗꯤ ꯕꯦꯛ ꯃꯅꯨꯡꯗ ꯀꯥꯈꯟ ꯃꯌꯥꯝ ꯌꯥꯎꯔꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯝꯕ ꯂꯥꯏꯔꯤꯛꯀꯨꯝꯕ ꯕꯣꯏꯒꯨꯝꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯁꯟꯕ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯈ꯭ꯋꯥꯏ ꯅꯛꯁꯟꯕ ꯀꯥꯈꯟꯗ ꯍꯥꯞꯄꯣ ꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯄꯦꯟꯁꯤꯜ ꯀꯣꯂꯣꯝ ꯁ꯭ꯀꯦꯜ ꯑꯇꯩ ꯑꯇꯩ ꯑꯌꯥꯡꯕ ꯄꯣꯠꯁꯤꯡ ꯑꯁꯤꯅ ꯃꯌꯥꯏ ꯊꯪꯕꯗ ꯍꯥꯞꯄꯣ ꯑꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯡꯕ ꯄꯣꯠ ꯍꯥꯏꯕ ꯇꯥꯔꯦ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯡꯕ ꯄꯣꯠꯅ ꯕꯦꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯥꯏ ꯊꯪꯕ ꯁꯔꯨꯛꯇ ꯍꯥꯞꯀꯗꯕꯅꯤ ꯃꯁꯤ ꯌꯦꯡꯉꯨ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯈꯔ ꯑꯁꯤ ꯑꯩꯈꯣꯏꯅ ꯕꯦꯛꯀꯤ ꯁꯦꯞ ꯑꯁꯤ ꯕꯦꯛꯀꯤ ꯃꯔꯤ ꯑꯁꯤ ꯄꯥꯛꯍꯟꯕ ꯑꯩꯈꯣꯏꯅ ꯑꯄꯥꯛꯄ ꯃꯔꯤ ꯇꯧꯒꯗꯕꯅꯤ ꯄꯤꯛꯂꯕꯗꯤ ꯁꯌꯦꯡꯗ ꯅꯥꯔꯛꯀꯅꯤ ꯃꯊꯪꯒꯤꯁꯤ ꯌꯦꯡꯉꯨ ꯑꯩꯈꯣꯏꯅ ꯕꯦꯛ ꯄꯨꯕ ꯃꯇꯝꯗ ꯇꯞ ꯅꯞꯇꯕ ꯕꯦꯛ ꯑꯁꯤ ꯏꯀꯣꯝ ꯀꯣꯝꯅ ꯇꯧꯔꯤꯕꯁꯤ ꯌꯦꯡꯉꯨ ꯏꯀꯣꯝ ꯀꯣꯝꯅ ꯄꯨꯕꯗꯒꯤ ꯍꯛꯆꯥꯡꯁꯦ ꯃꯁꯤꯕꯨ ꯄꯨꯅꯕ ꯍꯣꯠꯅꯔꯛꯄꯗ ꯍꯛꯆꯥꯡꯁꯦ ꯄꯩꯕ ꯃꯌꯥꯏ ꯊꯪꯕ ꯄꯣꯁꯆꯔꯁꯤ ꯌꯦꯡꯉꯨ ꯃꯁꯤ ꯌꯥꯝ ꯐꯠꯇꯕ ꯄꯣꯠꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯕꯦꯛꯁꯦ ꯄꯨꯕ ꯃꯇꯝꯗ ꯃꯥꯒꯤ ꯕꯦꯛꯀꯤ ꯃꯔꯤ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯌꯦꯡꯗ ꯁꯣꯛꯍꯜꯂꯣꯏꯗꯕꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕ ꯀꯥꯈꯟ ꯅꯥꯏꯅ ꯄꯨꯕ ꯈꯣꯠꯄ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯕꯦꯛ ꯑꯁꯤꯒꯤ ꯁꯌꯦꯡ ꯑꯅꯤꯗ ꯄꯨꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯃꯌꯥꯝꯗꯨ ꯃꯁꯤ ꯌꯦꯡꯉꯨ ꯃꯊꯪꯗ ꯑꯩꯈꯣꯏꯅ ꯇꯦꯕ꯭ꯂꯦꯠ ꯄꯥꯏꯕ ꯐꯣꯟ ꯄꯥꯏꯕ ꯃꯇꯝꯗ ꯁꯤꯗ ꯎꯔꯤꯕ ꯄꯣꯁꯆꯔꯁꯤꯡ ꯑꯁꯤ ꯌꯥꯝ ꯊꯤꯕ ꯍꯛꯆꯥꯡꯗ ꯌꯥꯝ ꯁꯣꯛꯄ ꯄꯣꯁꯆꯔ ꯉꯥꯛꯇꯅꯤ ꯑꯉꯥꯡꯁꯤꯡ ꯃꯁꯤ ꯌꯦꯡꯁꯤꯜꯂꯨ ꯑꯩꯈꯣꯏꯅ ꯌꯦꯡꯕꯗ ꯉꯛꯁꯝ ꯑꯁꯤ ꯄꯨꯔꯥ ꯅꯣꯟꯊꯔ ꯌꯦꯡꯕ ꯃꯉꯛꯁꯝ ꯀꯩꯅꯣꯒꯤ ꯄꯣꯟꯊꯣꯛ ꯌꯦꯡꯕ ꯑꯗꯒꯤ ꯐꯃꯨꯡꯗ ꯃꯣꯟꯗ ꯃꯉꯛ ꯁꯨꯞꯆꯜꯂꯒ ꯌꯦꯡꯕ ꯃꯁꯤ ꯌꯥꯔꯤꯕꯃꯈꯩ ꯇꯧꯒꯅꯨ ꯅꯈꯣꯏ ꯃꯁꯤ ꯇꯧꯗꯅꯕ ꯍꯣꯠꯅꯧ ꯑꯩꯈꯣꯏꯅ ꯐꯝꯃꯒ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯇꯝꯗ ꯌꯦꯡꯉꯨ ꯑꯍꯥꯟꯕꯒꯤ ꯄꯣꯁꯆꯔ ꯑꯁꯤꯗ ꯈ꯭ꯋꯥꯡꯗ ꯅꯣꯟꯊꯔꯦ ꯂꯥꯏꯔꯤꯛꯇ ꯅꯣꯟꯊꯔꯒ ꯏꯕꯅꯤ ꯈꯪꯗꯦ ꯂꯥꯏꯔꯤꯛ ꯄꯥꯕꯅꯤ ꯈꯪꯗꯦ ꯇꯧꯔꯦ ꯃꯊꯪꯒꯤ ꯑꯁꯤꯗ ꯌꯦꯡꯉꯨ ꯃꯊꯪꯒꯤ ꯑꯁꯤꯗꯗꯤ ꯃꯍꯥꯛ ꯑꯁꯤ ꯆꯞ ꯇꯤꯡꯅ ꯐꯝꯃꯦ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯏꯕ ꯈꯣꯠꯄ ꯉꯛꯁꯝꯁꯨ ꯆꯨꯝꯃꯦ ꯈ꯭ꯋꯥꯡꯁꯨ ꯆꯨꯝꯃꯦ ꯃꯁꯤ ꯑꯆꯨꯝꯕ ꯄꯣꯁꯆꯔꯅꯤ ꯌꯦꯡꯉꯤ ꯃꯁꯤꯗ ꯅꯨꯄꯥꯁꯤꯅ ꯂꯥꯏꯔꯤꯛ ꯏꯕꯁꯤ ꯑꯔꯥꯟꯕ ꯄꯣꯁꯆꯔꯅꯤ ꯃꯥꯗꯤ ꯅꯣꯟꯊꯔꯒ ꯂꯥꯏꯔꯤꯛꯇ ꯉꯛꯁꯝ ꯅꯣꯟꯊꯔ ꯏꯕ ꯃꯁꯨꯃꯥꯏꯅ ꯇꯧꯕ ꯌꯥꯗꯦ ꯑꯩꯈꯣꯏꯅ ꯇꯦꯕꯜꯒꯤ ꯃꯊꯛꯇ ꯁꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯍꯥꯞꯄꯒ ꯋꯥꯡꯈꯠꯍꯜꯂꯒ ꯏꯕ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯁꯤ ꯑꯩꯈꯣꯏꯗ ꯌꯥꯝ ꯀꯥꯟꯅꯕ ꯑꯣꯏꯒꯅꯤ ꯌꯦꯡꯉꯨ
मागी फम्बगी मूर्तिदसु चुम्ना फम्ब ngamle लाइक इबा तमदसु ख्वांग चप्तिंगबा ngksam chaptingba sumaina igadabni फमम लाइक पाम तमदा मसिदा तविबसि लाननि येंगु बस्तमाना तविबसि खोगी येंगु कोक्सिन ओंदागा लाइक पाबसि से पाबना तिको से सुमाइन तविदबनि अखोइना ngamjaradi mana pariba mong asi paba yam kanagani maramdi sit खोगी तवबदबु एल्बो खुनिंग asi kadaidano ma support tawdi heno pagani लाइक पाबा मोबाइल येंगु मसिगी पोस्टर से kanagani yengu अखोइना फमुंगदा उपगा पाब मतमदा अखोइगी थबाक नक्सम पुक असिबु सपोर्ट तौनवा मोनगुंबा स्ट्रक्चर अमा तवबदी सयेंगदा ngaksamda ख्वांगदा पीबा सैथेंग अदु याम हंदगनी येंगु पैना मखागिसदा माना पैना तौरिबसि लोय सोलकनी असिना अदुना खोगी थबाक मखा पुक मखा ngakसम मखादा सपोर्ट तौनबा मोनसि सि थंगदा येंगु सिदसु उरे मागी स्पाइन से येंगु स्पाइन से पुक मखा थबाक मखादा सपोर्ट तौरि स्पाइन चुमना लेगनी सयेंग दसु फगनी दो सपोर्ट तौददी येंगु स्पाइन से सुथेंग नाथेक तारे मसि येंगु मसि याम फतबा एगी पोस्टर आई तारे दि लाइक पामा तमदसु नाना फमुंगदा पागे हबदी मोन थमले मोंग असि मुना येंगौरो असंग मना टिक तौरि बसि अचुंबनी फगंदा मोन थमगा लाइक असि असवाना पाबा येंगु मसि नंगनगी पोर्शन येंगौरो कमाइना सपोर्ट तौगनी यांगनेन चपतिंगनाबा मसि येंगौरो मतंग असिदसु नंगना लोंग हितके हारसु सिदा उरिबा फिबम मसि तौबदा याम कानाबा फिबमनि हक्चांग याम नुंगाइबा कुइना पाबसु ngamgani नंगना फ्लोर दा पाबगी डिजाइन खरा हाइबदे मोंग खरा मसिदा पीरा येंगु नंगना अहानबगी मोन तौरे खोंग कोंजले लाइक पारे असि नुंगाइगनी मथंगदा येंगु करिगुमु फानगुमु थांगलगा लाइक पाबा नतगा नंगी खुंगाइ चलगा फगनबो साइ साइता करिगुमु सपोर्ट तौर पाबा सिमा मसि नंग हा येंगो सिकाना बुंगातनी कोइना कंप्यूटर पाइबा तंबे येंगु कोइना फमलेबा सिट अदुगी मनिंगी सपोर्टा यांगलेन से ngakadabni nganglabadi kwangju chumme ngaksamju chumme nanganju chumme yengu do screen na siam nem koi computer gi screen na siam nem bo heloi dabni screen na yengu somdari nupa se non tharaga computer screen na yengu basi masagi na di masiam na harmful oiba yam phataba posara mani yengu ekhoi na lairi kuina pa labadi ngahak su minutes kuntragi manungda ngahak su koi stretching program hai tare sa si yengu chumna phamlaga khut ani si phangalaga ngaksam chaptingaga yangne nasi soina chumthokpa nasi minute amani thambada prakchang yam kanagani laik pabagi choktaruba masal singadu achumba alignment da porna ba baini phalang amda leble haraga mamang thang khong adu na phalang napsan biro maning thang khong adu maning da biro aduga maning thang khu si chapting laga mamang thang khu du konjan biro yengu tawiba mo se ni da mani dum sanabi ai sina yet na mamang dam thamba moina maning dam thamba sina ga mine mani tawi ai koina phamungda sansai haraga khong na ma ting thokpa khut na ma ting thokpa yet ki khong ting thoga na oi ki khut ting thokpa second tarang thiba hale ga oi ki khut ting thoga yet ki khudong ting thokpa suana sina tawduna minutes ni taw kana gani adagi masi koina ngaksam chungtongna ba mongni phalangda changjalaga lepo phalangda changjalaga leplaga khogi nanganju koksu phalangda tengnaro aduga koi khadang asi phalang numna tamna ijala ko ngak sanaro second taram tawro ngale ngu pothaba yengu masi am kanaba exercise ni masi minute amani tawbi ai masi nang sai khona lai pabuda
ꯁꯣꯛꯈ꯭ꯔꯤꯕ ꯉꯛꯁꯝꯒꯤ ꯃꯁꯜꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯅꯧꯅ ꯃꯥꯒꯤ ꯃꯄꯥꯡꯒꯜ ꯂꯥꯡꯅꯕ ꯃꯑꯣꯡꯅꯤ ꯃꯁꯤ ꯌꯦꯡꯉꯨ ꯃꯁꯤꯗꯤ ꯍꯥꯟꯅ ꯃꯃꯥꯡꯗꯁꯨ ꯎꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯆꯧꯀ꯭ꯔꯤꯗ ꯐꯝꯃꯒ ꯈꯨꯠ ꯑꯅꯤ ꯊꯥꯡꯒꯠꯂꯦ ꯍꯥꯏꯔꯒ ꯀꯣꯛꯁꯦ ꯉꯛ ꯆꯨꯝꯅ ꯊꯝꯂꯒ ꯃꯤꯅꯤꯠ 2ꯃꯨꯛ ꯊꯝꯃꯨ ꯃꯁꯤꯒꯤ ꯀꯥꯟꯅꯕꯅ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯡꯒꯤ ꯉꯛꯁꯝꯒꯤ ꯁꯣꯜꯗꯔ ꯈꯨꯗꯤꯡꯃꯛ ꯀꯨꯏꯅ ꯂꯥꯏꯔꯤꯛ ꯄꯥꯔꯨꯕꯒꯤ ꯐꯝꯖꯟꯕ ꯑꯗꯨꯗꯩ ꯀꯥꯟꯅꯕ ꯉꯝꯒꯅꯤ ꯃꯁꯤꯗ ꯎꯔꯤꯕꯁꯤ ꯌꯦꯡꯉꯨ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯣꯕꯥꯏꯜ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯉꯛ ꯑꯁꯤ ꯀꯌꯥꯝ ꯅꯣꯟꯊꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯛꯅ ꯄꯨꯒꯗꯧꯔꯤꯕ ꯑꯔꯨꯝꯕꯗꯨꯅꯤ ꯉꯛ ꯑꯁꯤ ꯆꯨꯝꯅ ꯊꯝꯕ ꯃꯇꯝꯗ ꯉꯛꯅ ꯄꯨꯒꯗꯧꯔꯤꯕ ꯐꯣꯔꯁ ꯑꯁꯤ ꯀꯤꯂꯣ 3-4 ꯈꯛꯇꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯉꯛ ꯑꯁꯤꯅ 45 ꯗꯤꯒ꯭ꯔꯤꯗ ꯅꯣꯟꯊꯔꯛꯄ ꯃꯇꯝꯗ ꯉꯛꯅ ꯄꯨꯒꯗꯧꯔꯤꯕꯁꯤ ꯀꯦꯖꯤ 10 ꯍꯦꯜꯂꯤ ꯀꯣꯛꯀꯤ ꯑꯔꯨꯝꯕꯁꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯌꯦꯡꯉꯨ ꯁꯤꯗ 60 ꯗꯤꯒ꯭ꯔꯤ ꯍꯦꯟꯅ ꯅꯣꯟꯊꯔꯕ ꯑꯗꯨꯑꯣꯏꯗꯤ ꯑꯩꯈꯣꯏꯒꯤ ꯀꯣꯛꯅ ꯄꯨꯒꯗꯧꯔꯤꯕꯁꯤ ꯀꯦꯖꯤ 10ꯒꯤ ꯃꯌꯥꯗ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯅꯣꯟꯊꯕ ꯍꯦꯜꯂꯤꯕ ꯃꯈꯩ ꯑꯩꯈꯣꯏꯒꯤ ꯉꯛꯇ ꯐꯥꯎꯔꯤꯕ ꯄ꯭ꯔꯦꯁꯔ ꯍꯥꯏꯕꯗꯤ ꯉꯛꯇ ꯁꯣꯛꯏꯕꯗꯨ ꯌꯥꯝꯅ ꯍꯦꯟꯖꯜꯂꯛꯀꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯣꯕꯥꯏꯜ ꯄꯥꯏꯕ ꯃꯇꯝꯗ ꯃꯁꯤꯒꯤ ꯃꯑꯣꯡꯗ ꯇꯧꯕꯤꯌꯨ ꯆꯞ ꯇꯤꯡꯉꯒ ꯃꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯄꯣꯁꯇꯔꯅꯤ ꯃꯁꯤ ꯇꯧꯔꯕꯗꯤ ꯑꯩꯈꯣꯏꯅ ꯀꯨꯏꯅ ꯃꯣꯕꯥꯏꯜ ꯌꯦꯡꯉꯕꯁꯨ ꯉꯛꯇ ꯊꯣꯏꯗꯣꯛ ꯀꯥꯏꯕ ꯂꯩꯔꯣꯏ ꯍꯥꯏꯔꯤꯕ ꯄꯣꯁꯇꯔ ꯑꯃꯁꯨꯡ ꯍꯥꯏꯔꯤꯕ ꯄꯣꯁꯇꯔ ꯑꯅꯤꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯉꯛ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯀꯅꯤ ꯃꯁꯤ ꯈꯪꯖꯤꯟꯕꯤꯔꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯣꯕꯥꯏꯜ ꯊꯣꯛꯂꯛꯄ ꯒꯦꯝ ꯁꯥꯟꯅꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯒꯦꯖꯦꯠ ꯃꯌꯥꯝ ꯑꯗꯒꯤ ꯃꯣꯕꯥꯏꯜ ꯂꯦꯞꯇꯣꯞ ꯁꯥꯟꯅꯕꯒꯤ ꯃꯔꯝꯁꯤꯗ ꯗꯣꯛꯇꯔꯁꯤꯡꯅ ꯔꯤꯀꯛꯅꯥꯏꯖ ꯇꯧꯕ ꯑꯅꯥꯕ ꯃꯈꯜ ꯇꯦꯛꯁ ꯅꯦꯛ ꯁꯤꯟꯗ꯭ꯔꯣꯝ ꯍꯥꯏꯗꯨꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯉꯛꯁꯝꯒꯤ ꯁ꯭ꯄꯥꯏꯅꯦꯜ ꯀꯣꯔꯗ ꯁꯔꯨ ꯃꯥꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯗꯤꯛꯁ ꯀꯌꯥ ꯉꯛꯇ ꯅꯠꯇꯅ ꯈ꯭ꯋꯥꯡ ꯐꯥꯎꯕ ꯁꯣꯛꯄ ꯂꯩꯅꯥ ꯑꯃ ꯂꯩꯔꯦ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯣꯛ ꯆꯤꯛꯄ ꯌꯥꯎꯔꯛꯀꯅꯤ ꯀꯣꯛ ꯉꯥꯎꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯉꯛꯁꯝ ꯅꯥꯕ ꯈꯨꯠꯇ ꯖꯤꯡ ꯖꯤꯡ ꯂꯥꯎꯕ ꯑꯗꯒꯤ ꯅꯪꯒꯟ ꯅꯥꯔꯛꯄ ꯃꯁꯤꯗꯩ ꯍꯦꯟꯗꯣꯔꯛꯇꯅ ꯁ꯭ꯄꯥꯏꯅꯦꯜ ꯀꯣꯔꯗꯁꯤꯡ ꯑꯁꯤ ꯁꯣꯛꯂꯛꯇꯅ ꯍꯌꯦꯡ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯑꯋꯥꯕ ꯑꯣꯏꯔꯛꯄꯒꯤ ꯐꯤꯕꯝꯗꯁꯨ ꯂꯥꯛꯄ ꯌꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯄꯥꯕꯁꯤ ꯆꯧꯀꯤꯗꯗ ꯐꯝꯃꯒ ꯄꯥꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯆꯧꯀꯤꯗ ꯉꯥꯏꯍꯥꯛ ꯐꯝꯕ ꯐꯃꯨꯡꯗ ꯑꯗꯒꯤ ꯑꯃ ꯂꯣꯡꯅ ꯎꯞꯄꯒ ꯇꯧꯕ ꯑꯗꯒꯤ ꯐꯃꯨꯡꯗ ꯅꯨꯡꯉꯥꯏꯅ ꯐꯝꯕ ꯃꯁꯤꯗ ꯌꯦꯡꯉꯨ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯥꯒꯤ ꯃꯅꯪꯒꯟ ꯑꯁꯤ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯁꯄꯣꯔꯠ ꯑꯝꯇ ꯐꯪꯗꯕꯅ ꯑꯗꯨꯒ ꯁꯤꯗ ꯌꯦꯡꯉꯨ ꯃꯈꯥꯗ ꯂꯩꯔꯤꯕꯁꯤꯅ ꯑꯉꯥꯡꯁꯤ ꯁꯄꯣꯔꯠ ꯐꯪꯂꯕꯗꯤ ꯅꯨꯡꯉꯥꯏꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯌꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯄꯥꯕꯁꯤ ꯂꯥꯏꯔꯤꯛ ꯄꯥꯗ꯭ꯔꯕꯗꯤ ꯑꯦꯀꯥꯗꯃꯤꯛ ꯄꯔꯐꯣꯔꯃꯦꯟꯁ ꯂꯩꯔꯣꯏ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯕ ꯑꯩꯈꯣꯏꯒꯤ ꯐ꯭ꯌꯨꯆꯔꯒꯤ ꯒꯣꯜꯁ ꯃꯌꯥꯝ ꯐꯪꯕ ꯉꯝꯂꯣꯏ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯄꯥꯒꯗꯕꯅꯤ ꯂꯣꯏꯅꯅ ꯍꯛꯆꯥꯡꯁꯨ ꯐꯅ ꯊꯝꯕ ꯍꯛꯆꯥꯡ ꯅꯥꯗ ꯌꯦꯛꯇꯅ ꯊꯝꯅꯕ ꯃꯗꯨ ꯑꯩꯈꯣꯏꯅ ꯄꯤꯔꯤꯕ ꯃꯊꯛꯇ ꯄꯤꯈ꯭ꯔꯤꯕꯁꯤꯡ ꯑꯁꯤ ꯅꯈꯣꯏ ꯍꯟꯖꯟ ꯍꯟꯖꯟ ꯌꯦꯡꯕ ꯀꯥꯟꯅꯒꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯀꯨꯏꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯑꯗꯒꯤ ꯃꯔꯛ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯉꯥꯏꯍꯥꯛ ꯆꯠꯄ ꯂꯥꯏꯔꯤꯛ ꯄꯥꯕ ꯈꯛꯇꯪꯁꯨ ꯌꯥꯗꯦ ꯑꯗꯨ ꯃꯁꯤ ꯄꯦꯔꯦꯟꯁꯁꯤꯡꯒ ꯂꯣꯏꯅꯅ ꯌꯦꯡꯃꯤꯟꯅꯅꯕ ꯃꯁꯤꯒꯤ ꯃꯌꯥꯝ ꯑꯁꯤ ꯍꯣꯠꯅꯒꯗꯕꯅꯤ